ꯀꯩꯗꯧꯋꯦꯕ ꯃꯁꯥ ꯃꯊꯟ ꯌꯦꯡꯉ ꯊꯤꯅ ꯍꯥꯏꯖꯩꯔꯕ Good morning guys, welcome back to my channel. Ma'am nungaibina khali ko. Q&A gi matang gi do. Aduda ngasai Instagram account laitaba yaubiraga di adum YouTube ki ai blogs dene comment box ta dum question dum hangbiramo ba Q&A haina ibirena do dias toraga songi question do ko ado aina di hayeng oina upload toganina hajaiduna haidi Q&A gi blog to modu to hayeng di ngamgadaba mandre ba ko aduna Sunday do ina I semjara ge aduga hoji pomin hoji ayuk phawbada question khara hangbire Instagram da yamna lakpadi oidriba aduna aigi YouTube ki blog to ju comment box to ju dan Q&A haga dana question do hangbiramo aduga mamang da aigi blog mayam da yam toina hangba question khara ju lokhalaga adum semjarake ba modana to biu ko laktu lao sachi je ai lau hai ba ko swai to ri ni mi hamra adi tut ka to ri ba lao haji hai to angan phim sa ina lao na swai na kau bane ba ada mane ko swai na chat lo na har pe wani da ko adu ni hai na ri do toro toro baba tan hong na bale ye ba tan ho ra ge ha ko tan ho sa se ho na ta to pale hai ba aduna tan ho gaya ये वाला साबदी हिंजांगा हवाईगा अदुना तनमता होगी के को पोस्ट आवरेंग वही तंजे खर कारी कारी तो शेप खर तादा हिंजांग दी ना दुले रे हवा तो छालबा Oh यार अबुंग लाओ साथ जी लाओ हाउ ब्रो बतन जे सिजनी को हजत्रा आई तंजे ससिया लाओ दा मधु कोन तो लाओ दा साज इंगने सिनम तो 너 뽕게 하셨잖아. 라위 와기 전에 너트라 시 닥칠 나가. 잘로라 너트라 봉아. 아살로 봉 시사디 회 싹 탱나 사대야로 예. 마리 카든 마리카. 마리도 만 로야만 잡아리브로. 마리도 사디야 뭐 사디. कुमाना बरफ only 4 piece कितनी माने सारी जी कना ये कना चुप तो बसी ना समान का सुधा नाम तो खतने ओ न जागे छाड़ी यार ऐसा मरी तो यार सादो तुम फिसबुंग तो ये यार अगर ले दी कछु बाई दे देना हाउ के अब बरफ सारा भी नहीं को मी कोई मांगे जे कम जो चाक ती केनो तोरो अंगांग ती ngai रो नो बा कछु चानी रे वतन जागी ना कोई युतन दो चा टेंग ना मैं स्वयं पुंग ट्राम थे मतुंग चानिंगा कने होजी चानिंग गिरे माजु तो नोई दम सागे साथो हां नहीं बर्फ साई है रा हां 어제 시즌 프리즘 역조 좀 야보이나 나는 머리 같은 사 탐. 아. 능 뿡따라 따슬래 해. 따슬래 루시나 동. 팅이 nemni. 그도기 니니 마티나 시등 아이레지디.
실러게 나 실로 너희는 뭐 신두고 두대 시누비다 라이크가 따한 번에 볼까 어다마나 하이독래 메마시다 마기 온라인 클래스 오는 실러게 실로 어디 로이복 시는 거다 너희들 까 뭐이 오피스다 punaga kon ni ko ngarang hai bdoina main plau ga adigi chicken ga tawne ye kayam tawdono khang koiro ba kompa acho buduni puri ये गया मन 합성 그래 사실 로지 봐 이제 한국어게 어디 보러 안 한 게 해풍이네 아이디 나나 하파이바 마닝다 kumpak nung dunay na happy siya. Siya tapos ba? Kaya doon ba? Asan tayo nga tea na hajay dia ba? Isi tarak ke? Tarak kan utat na. Ati nung situ na nung posto kaibi ani happy wani na. samlang siapa yang lain dah, mungkin dah, hundul lagi tu terus kuat saja kini dah. Orang pun ngama boleh lain tu. Okay, kem tu ke? Tidak boleh siapa yang lehau. Oh, function apa pun ni dek ya? Ama makai. Oh, hey, yang team ke pama party ni na office ni na ba? Abunga. Pung tak tahu reka. Ini abunga, lau migi sao lau. Sini. Sao tu? Mang saya cakap itu berat. Jadi, ini jangan. Boleh. Berapa kya suruh ke? 1, 2, 3, 4 3 tangnya. Sini 3 ya? Oh, sao. Dia macam ada. Masai, tak tu perlu macam ada. Malah tu macam ada. Iya. Tiga ada amak ngapa? Tu dry sana apa? Oh, coba yang sungguh. Mata dah. Bani je. Ha. Pilih ba? Yang punya apa tu? Tahu dia. Bani tu mai second je. Maning je nu. Mesti pilih buka. Aduh ki han baca di ne ba. Jam tidak ke ba? Asal le. Kak. Oh. Aduh na mayam je lu mukhang ni ko. Sigum ba second je di. Hai di koi cum ni yum dah lewat pom tu nanti han bayar dia na. Farak tak apa, mungkin tak apa kan tu ko, mana, koi gari coba ki, mungkin hamam jaga tu pura ka cari je. Oh, sampai kapan? Nasi dia hang dulu tanam. Oh, yang ni lay, sengke, nanti tu cuma di kapur lawa. Tam thau cái em lẽ. Aje ko. Tam na thau ai ko hot na thau ji. Mai le đâu nó cầu từ tiệm của con, thế ta na phong vậy thôi.
ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯒꯤ ꯂꯣꯛꯗꯥꯎꯟ ꯃꯇꯝꯗ ꯒꯥꯔꯤ ꯌꯥꯝ ꯆꯦꯟꯗꯕ ꯃꯇꯝꯗꯣ ꯑꯣꯏꯔꯗꯤ ꯐꯕ ꯃꯗꯨ ꯅꯠꯇꯕꯅꯤꯅ ꯒꯥꯔꯤ ꯌꯥꯝ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯈꯔ ꯊꯦꯝꯃꯒ ꯊꯧꯍꯟꯗꯗꯤꯀꯣ ꯒꯥꯔꯤ ꯌꯥꯝ ꯂꯥꯛꯑꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯃꯃꯥꯏꯅꯦ ꯑꯗꯨꯒ ꯑꯩꯒ ꯄꯨꯂꯞ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯐꯤꯁꯇ ꯂꯧꯕ ꯆꯠꯄꯅꯦꯕ ꯐꯣꯟ ꯇꯧꯔꯦꯕ ꯉꯟꯅ ꯃꯥꯅꯗꯤ ꯄꯨꯡ 4 ꯃꯈꯥꯏꯗ ꯂꯧ ꯂꯥꯛꯑꯕ ꯄꯨꯡ 4 ꯇꯔꯦꯗ ꯐꯣꯟ ꯇꯧꯔꯦ ꯑꯗꯩ ꯑꯩ ꯆꯠꯂꯦ ꯑꯩꯁꯨ ꯍꯣꯕꯦ ꯑꯗꯒꯤ ꯑꯩꯁꯨ ꯄꯨꯡ 5ꯗ ꯁꯥꯟꯅꯖꯅꯤ ꯑꯩꯗꯤ ꯇꯣ ꯁꯦꯠꯂꯤꯁꯦ ꯗ꯭ꯔꯦꯁ ꯍꯣꯔꯦꯟ ꯕꯦꯗꯃꯤꯟꯇꯟ ꯑꯗꯨꯝ ꯇꯛꯂꯥꯎ ꯁꯥꯟꯅꯕ ꯆꯠꯈꯤ ꯌꯥꯅꯕꯅꯦꯕ ꯑꯗꯒꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯃꯣꯏꯒꯤ ꯄ꯭ꯂꯥꯎꯒ ꯆꯤꯛꯀꯟꯒ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄ꯭ꯂꯦꯠ ꯑꯃ ꯐꯖꯅ ꯈꯥꯛ ꯂꯩꯔꯝꯃꯦ ꯄ꯭ꯂꯦꯠꯇꯨꯁꯨ ꯍꯥꯏꯗꯤ ꯌꯥꯝꯃꯦ ꯃꯤ ꯑꯃꯒꯤ ꯆꯥꯛ ꯁꯂꯨꯒꯤ ꯇꯥꯏꯞꯇꯅꯤꯀꯣ ꯈꯥꯛꯑꯝꯃꯤꯗꯣ ꯆꯤꯛꯀꯟꯗꯨꯁꯨ ꯐꯖꯅ ꯐꯨꯖꯜꯂꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯑꯧ ꯑꯗꯨꯏ ꯄ꯭ꯂꯥꯎꯗꯨꯅ ꯁꯣꯅꯤꯌꯥꯅ ꯇꯧꯋꯦ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯏ ꯅꯣꯏ ꯗꯥꯏꯔꯦꯛꯇꯔꯁꯨ ꯌꯥꯝ ꯊꯤꯅ ꯍꯔꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯉꯁꯤ ꯐꯖꯅ ꯁꯤꯜꯂꯦꯕ ꯐꯔꯦꯅꯦ ꯑꯗꯨ ꯇꯥꯔꯗꯤ ꯍꯥ ꯁꯤꯜꯂꯨꯕꯒꯤ ꯈꯔ ꯃꯥꯏꯗꯤ ꯈꯔꯗꯤ ꯄꯥꯛꯑꯦꯗꯅ ꯍꯥꯏꯗꯤ ꯆꯥꯎꯕ ꯆꯥꯎꯗꯕꯅ ꯃꯈꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯅꯦ ꯗꯥꯏꯔꯦꯛꯇꯔꯅꯁꯨ ꯍꯥꯏꯗꯤ ꯄꯦꯜꯂꯤꯗꯨꯕꯣꯕ ꯑꯗꯨꯅꯦ ꯐꯖꯅ ꯐꯨꯖꯜꯂꯦ ꯑꯗꯒꯤ ꯑꯃꯨꯛ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯑꯃꯨꯛ ꯄꯤꯔꯛꯄ ꯃꯥꯜꯂꯦ ꯍꯥ ꯑꯧ ꯍꯥꯏꯗꯤ ꯇꯦꯡꯀꯣꯠ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯇꯧ ꯂꯩꯗ ꯃꯣꯏ ꯑꯣꯐꯤꯁꯁꯤꯗꯤ ꯀꯩꯅꯣꯝ ꯊꯣꯡꯉꯦ ꯈꯔ ꯌꯥꯝꯅ ꯑꯗꯨꯝ ꯑꯩꯒꯤꯅꯤ ꯈꯪꯗꯦꯀꯣ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯒꯤꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯇꯦꯡꯀꯣꯠ ꯑꯃꯅꯤ ꯈꯪꯗꯦ ꯕꯣꯜ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯝ ꯈꯥꯏꯗꯣꯛꯑ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯝ ꯄꯨꯔ ꯂꯥꯛꯑꯦ ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯨꯖꯜꯂꯅꯤ ꯑꯃꯨꯛ ꯁꯥꯟꯅꯔꯨꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡ ꯌꯥꯝ ꯀꯟꯅ ꯆꯨꯗꯦꯀꯣ ꯉꯁꯥꯏꯗꯤ ꯆꯨꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯣ ꯀꯨꯏꯗ꯭ꯔꯤ ꯍꯥꯡꯕ ꯈꯪꯗꯦ ꯑꯩꯁꯨ ꯑꯥꯗ ꯇꯨꯝꯕꯅꯔ ꯄꯨꯡ 2ꯐꯥꯎꯗꯤ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯆꯨꯏꯌꯦꯕ ꯑꯣ ꯑꯩꯁꯨ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗꯅꯤ ꯃꯦꯀꯞ ꯊꯣꯛꯂꯛꯏꯗꯣ ꯑꯗꯩ ꯏꯆꯥꯅꯨꯄꯥꯒ ꯇꯧꯔꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯀꯩꯀꯩ ꯍꯥꯜꯂꯨꯔꯦ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯂꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯅꯣꯡꯗꯤ ꯐꯖꯅ ꯍꯩꯊꯔꯦ ꯎꯔꯕ ꯉꯁꯥꯏ ꯑꯩꯅ ꯒꯥꯔꯤ ꯊꯧꯔꯤꯀꯥꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤꯕ ꯀꯀꯥꯅ 4 ꯃꯤꯅꯤꯠ 50ꯗ ꯊꯦꯡꯅꯁꯦꯅ ꯑꯗꯨ ꯅꯪꯅꯕ ꯊꯧꯔꯦ ꯍꯦꯛ ꯒꯥꯔꯤ ꯊꯧꯖꯤꯜꯂꯝꯕꯒ ꯖꯦꯀꯦꯠ ꯂꯧꯊꯣꯛꯑꯝꯃꯒ ꯆꯠꯂꯤꯅꯤꯀꯣ ꯊꯧꯁꯦ ꯑꯗꯨꯅ ꯁꯥꯟꯅꯔꯨꯔꯦꯀꯣ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯑꯗ ꯀꯩꯅꯣ ꯇꯧꯋꯦ ꯍꯌꯦꯡ ꯃꯤꯠ ꯌꯦꯡꯕ ꯆꯠꯄꯗꯣ ꯄꯨꯡ ꯀꯌꯥꯋꯥꯏꯗ ꯆꯠꯄꯤ ꯐꯤꯕꯝꯅꯣ ꯌꯥꯝ ꯉꯟꯅꯗꯤ ꯆꯠꯀꯨꯝꯁꯤ ꯌꯥꯝ ꯉꯟꯅ ꯆꯠ ꯌꯥꯔꯣꯏ ꯄꯨꯡ 9 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯊꯨꯡꯅ 10ꯗ ꯊꯨꯡꯅ ꯆꯠꯄ ꯌꯥꯏ ꯄꯨꯡ ꯉꯟꯅ ꯍꯥꯡꯗꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ ꯆꯠꯂꯣꯏ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯨ ꯇꯨꯝꯅꯨꯡ ꯍꯧꯒꯠꯂꯒ ꯉꯟꯅ ꯍꯥꯡꯗꯦ ꯄꯨꯡ 9 ꯃꯈꯥꯏ ꯑꯗꯨꯋꯥꯏꯗ ꯆꯠꯂꯦ ꯑꯗꯨꯗꯤ 9 ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃꯅꯤ ꯂꯥꯛꯅ ꯑꯗꯨꯝ ꯂꯩ ꯑꯗꯨ ꯆꯠꯃꯤꯟꯅꯔꯁꯦꯕ ꯑꯗꯨꯒ ꯑꯄꯥꯝꯕ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯕꯥ ꯐꯣꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅꯦꯗ ꯄꯥꯎ ꯐꯥꯎꯅꯩꯅꯤꯀꯣ ꯍꯌꯦꯡ ꯃꯤꯠ ꯌꯦꯡꯕ ꯃꯣꯏꯁꯨ ꯅꯍꯥꯟꯃꯨꯛ ꯌꯦꯡꯅꯦꯅ ꯍꯥꯏꯕꯅꯦꯕ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯆꯠꯄ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯅꯔꯤꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯅꯔꯤꯁꯦ ꯍꯌꯦꯡ ꯃꯣꯏ ꯄꯨꯡ 9 ꯃꯈꯥꯏ 10 ꯁ꯭ꯋꯥꯏꯗ ꯗꯣꯛꯇꯔꯗꯨ ꯂꯥꯛꯑꯦ ꯍꯥꯏꯕꯀꯣ ꯔꯤꯝꯁ ꯔꯣꯗꯇꯅꯦ ꯑꯗꯨꯗ ꯑꯣꯏꯅ ꯄꯨꯂꯞ ꯆꯠꯂꯒ ꯌꯦꯡꯊꯣꯛꯑꯅꯤ ꯑꯩ ꯅꯨꯄꯤꯒꯤ ꯃꯃꯤꯠꯇꯨꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯦꯕ ꯍꯥꯟꯅꯗꯤ ꯑꯅꯧ ꯑꯃ ꯎꯞꯄꯝꯕꯅꯦꯕꯀꯣ ꯑꯗꯣ ꯀꯨꯏꯔꯦ ꯃꯥ ꯌꯦꯡꯗꯕ ꯑꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯅꯤꯅꯀꯣ ꯑꯗꯨꯒꯤꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯇꯧꯔꯛꯑꯅꯤ ꯁꯤ ꯉꯁꯥꯏꯒꯤ ꯑꯣꯐꯤꯁꯇꯒꯤ ꯑꯩ ꯅꯨꯄꯤꯅ ꯄꯣꯔꯛꯑꯦꯕ ꯌꯦꯟ ꯊꯣꯡꯕꯗꯨꯅꯦꯕꯀꯣ ꯁꯤꯗ ꯆꯤꯜꯂꯤꯁꯦ ꯂꯥꯛꯑꯣ ꯁꯤ ꯂꯥꯛꯑꯣ ꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯌꯦꯟ ꯊꯣꯡꯕ ꯄꯣꯔꯛꯄꯅꯤ ꯃꯃꯥꯅ ꯍꯥꯏꯕꯗꯒꯤꯀꯣ ꯆꯥꯛ ꯈꯪꯂꯥꯝ ꯂꯥꯝꯁꯤꯜꯂꯛꯇꯅꯕ ꯑꯝꯇ ꯌꯦꯡꯉꯣ ꯁꯣꯝꯗ ꯉꯁꯤꯒꯤ 2ꯔꯛ 3ꯔꯛ ꯁꯨꯔꯦ ꯃꯥꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯅ ꯌꯦꯡꯉꯤꯁꯦ ꯁꯦꯝꯗꯣ ꯑꯣꯟꯁꯤꯜꯂꯨꯁꯦ ꯕꯣꯕꯣꯅ ꯆꯥꯛꯇꯣ ꯌꯥꯔꯅꯤꯅ ꯍꯥꯏꯕꯅꯦ ꯅꯪꯒꯤ ꯆꯐꯨ ꯄꯨꯔꯣ ꯑꯃꯁꯦ ꯆꯥꯛ ꯌꯥꯔꯅꯤ ꯍꯥꯏꯕꯗꯤ ꯍꯤꯟꯖꯥꯡ ꯄꯨ ꯂꯥꯛꯏꯗꯣꯔꯕ ꯆꯥꯛꯇꯣ ꯌꯥꯔꯅꯤ ꯍꯥꯏꯗꯃꯦ ꯑꯩꯔꯣ ꯑꯩꯗꯤ ꯆꯥꯅꯤꯡꯗꯦ ꯑꯩ ꯄꯨꯛ ꯄꯤꯛ ꯊꯟꯒꯠꯂꯤ ꯌꯥꯔꯦ ꯃꯣꯏ ꯃꯥꯏ ꯆꯠꯆꯔꯁꯤꯅꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯥꯎꯒ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯃꯣꯏ ꯕꯔꯊꯗꯦ ꯌꯧꯕ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯆꯥꯛꯁꯦ ꯑꯩꯈꯣꯏ 5 ꯈꯛ ꯉꯥꯏꯔꯦ ꯕꯣꯕꯣꯅ ꯆꯥꯛ ꯂꯣꯏꯔꯦꯌꯦ ꯇꯨ ꯅꯪꯅꯦ ꯕꯣꯕꯣꯅꯦ ꯄꯨꯄꯨꯅꯤ ꯆꯥꯛꯇꯣ ꯀꯣ ꯃꯃꯥꯒ ꯕꯕꯥꯒꯗꯤ ꯀꯣꯟꯅ ꯇꯞ ꯆꯥꯔꯒꯦ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤꯕ ꯈꯨꯠ ꯍꯥꯝꯃꯣ
Saya pun kehilangan tu. Aku babu lagi hau tu malah ni, kau saya jadi ni. Hau kau mana hau, kita hau mana ni? Mana hau, hau kan? Nak terabunga? Ha? Sabi. Yang mana le? Muluk sara apa? Hau apa? Ni dah hiu. Ya. Mabuk, ngam dah na, sudah sabai je. Ya apa? Ha? Puya. Ado na ngasi ki blow jadi, kami simple. Orang mana ni khali ko, ado na matang sedar question jarage. Agi blog si bu video super pan ko thola gadi like to biro mo. Ado ka adon dong inung share ba family and friends share to biro ko. Ano mo biro? So please be safe and be healthy. Bye bye. Good night.